Imphal jiri lambi paringi kolen jaw tongan pham ahum da ching ning khairak pana maram oraga lambi paring ase gari phawna bangam na leire ngasi ayuk fawda lambi semjin magi thawak paikhatri ngarang numidang nong chukhiba maram oraga Imphal manungi tongan ba maruiba lambi singda chathok jin tawda miyam na awawa mayok nare lenga ngasu miyeng changba leitri Hauji Delhi da leiriba Chief Minister N Biren Minister TS Biswajit ngarang numidang tongan phomda BJP ki National General Secretary Ram Madhav unakhre Chief Minister Biren Minister Rasnath unanaba matam ngaidun leiri Jenims amadi ko na sinuna one hepatitis day 2019 ni mangoi na ngasi lamdam asi miyam na pawyen pigedaba motorcycle rally ama Palace compound leiba city convention dagi Jenims ki director TS Bimo na lam thakre National Hand Mission ki makada National Viral Hepatitis Free Program ki saruk amo oina hayeng dagi hepatitis C virus asi muthat na ba Jenims dagi lem layang ba huragani hana Jenims ki director TS Bimo na haikre Manipur ki Governor Dr. Nazma Heptullah na Manipur Legislative Assembly ki tare session prorogue tokre hiram masiga mai lena Manipur Legislative Assembly ki Secretary General am thokre Haukiba cheyon da Meghalaya ki South West Garo Hill District ta police dagi AK47 am lak chen chiba mimana da mioi police na phaba ngamkhre nongwei di phangba leitri Yam nangak pathodok amoy na luhong mo kuidiba matay manaw ani yaw na imong amagi miyoy ohong ngarang numidang pumapon na khairom ta matamda Delhi ki IT campus manakta leiba flat ama thori yanul siramle